Kanagumba Kuki Lalhoulup Amattaga Samnakhiba Leite, Babloo. Worldwide chadminariba lupsinga aikhoi masel ama toina punsinba haibasi MMB gi pandamne MMBA pawasi kangleipaki maira pawse dagi laukhatchabane maitai lipunna human rights activist Babloo loitongmam gi mathakta sirakhiba maral singa amade mahaki punsi mahaki imung manunggi miyoisingda threat ama pirakliba sigi matangda sengdok warol thamlakleng Human Rights Alert ki Executive Director oina su thawpuriba Babloo loitongmam na sengdok warol aduda palakliba de September gi kulumdoida miyo yankhairom mahaki mayumda laktuna mahakna miyam mamangda thoglakpa tarabade mahaki mafamda thoganingdaba thogdok thoglakpa yai masida natana mahaki imung manungda thoglakpa yai haiba video clipping ama sandorakpa thengnare haire Babloo na makhata na hairakhibada Kanagumba Kuki Lalhoulup Amattaga Samnakhiba Leite amade Selok thogloksin su tawnakhiba wafam amata leite maitai lepuna tawrakhiba maya kayai mon kaubi nupi amabu kangkhatki haiba wafam adugi matangda sengdokladuna nupi adu Norway machane haurakfamdi Burma gi Buddhist amane haidiba nupi asi Manipurda mahake bisa gi matam helava fauba Manipurda leibagi maralda faduna hauzik Imphal gi jail amada leiribane nupi aduna tawpham khangdana leiriba aduda mahakna mateng pangluba khaktane loinana mahak Human Rights Alert mateng pangbina basanglakibani haire nakal amaromda mahakna Naga Kuki amadi maitai sing yauba mifam ama sili haidiba wafam adusu yaningdaba phongdokladuna hiram aduda mahak yaukhiba leite mahakna yauba haibabu Manipurda khundaminariba kanglup khudingmakki marakta ingtappa ama mahausagi punsida hanjilalaknaba honaba khaktani haire amaromda chaliba tha asigi tang kungani thoida Maitai lipunna thadorokpa press statement namagi matunginna Manipur Maitai Association Bangalore MMAB na Peace Initiative ama sili hairibasi MMAB ga hiram amatada mari lainade haina phongdorokle Maitai community gi marakta singsep thaduna aranba information pesinduna Maitai bu mingsa thina bohonaraglibasi MMBA na khangdaba natte aikhoi masel gi marakta misunderstanding leiribasi punna phaminaduna Wakal taminaraba matung punna thabak tawminaduna ima laibak Manipur gi damakta thengnaminase MMAB na tawjariba thabak thauramsing ase maitai lipun gi lusingba singna khanglakpa matamda thagatpa soidana phongdok pirakane aranba pawpiriba sing ase nakalamada thamkhraga MMBA amade worldwide chadminariba lupsinga aikhoi masel amatoina punsin bhaiba ase MMB gi pandam amani haina MMBA na thadorokpa cherolamana khangalakle NIS 37 gi matam kaktaba total shutdown na Jiribamdagi Imphal tamna thoglakpa potsai puba truck kaya panduna leire pawasi paunilkhon pawsi dagi laukhatchabane Tawsem subdivision na konba jurisdiction da fauduna chaliba National Highway number 37 ngarang ahing nongyai dagi hauduna matam kaktaba total shutdown sathaba hokre total shutdown asina maram oiraga ngasidagi hauna Jiribamdagi Imphal tamna thoglakpa potsai puba tata truck kaya Highway asida Imphal thokpa yadana panduna leire haidiba shutdown asi JMA Student Organization Manipur Jetsom Tawsem Area Student Organization Taso Sramram Segment Boys CSB amade Tawsem Headquarters Students Union TISSU na taliba demand haibade hauzik Tamenglong District Headquarters da leiriba subdivision asigi SDO office asi Tawsem subdivision headquarters da hongdokpiyo haiba demand adu State laingang na thabak to onthok piraktabadagi total shutdown gi khongjang asi sangsinaba phirep lawrakhibane mamangda hiram asigi matangda numit kunthra gi ultimatum ama laingakta pisinkiba leikhrabane adubu hiram asida laingang na positive oiba thabak amata paikhalaktabadagi atopa pambai leitaduna total shutdown gi khongjang asi sangsilakibane total shutdown gi khongjang asi taliba demand asi phangdriba phauba sangsingani haina su laukhthokiba leikhrabane Prime Minister gi America gi khongset asi India gi global journey da achoba khongthang amane pawasi paunilkhon pawse dagi laukhatchabane Prime Minister Narendra Modi gi America gi khongset asina malem gi oiba stability da achoba mateng ama oiragani haina Manipur gi Chief Minister Nongthongbam Biren na phongdorokle Prime Minister Narendra Modi gi United States of America gi khongset asiga mari lainana Chief Minister Nongthongbam Biren na maki X account da video gi khuthang da thagalakpa warol amana hai Prime Minister gi America gi khongset asi India gi global journey da achoba khongthang amane mijeng sana ubangamba Prime Minister gi luching makhada India amasung America ani gi marakta
Anauba bilateral relation ama sagatpaga loinana mahausaga manadaba global landscape ama semlaga nei malemda hojik oiriba technology gi phibam asida India na clean energy collaboration dagi hauraga semiconductor gi technology da maruoiba thaudang lobagi achoba phida ama kanba ngamlakhe atomic energy artificial intelligence biotech amade quantum computing da America ga khusam na duna innovation gi anauba laimai ama India na hangdokpa ngamlaga nei Amarom da culture property agreement ama ihan hanbo oina khuyek piduna laiba ga sibu masak takpada choba lan ama oiriba artifact chaniga marfudraga taret amuga na India da khusinarakre thawong asina Prime Minister Narendra Modi na laiba ga sige ina khulaba culture heritage ki damak kadai fawba kathokpa amaga loinana thabak tawri haibadu mayek sengna takle United States of America na nauna khusinarakpa sina Indo-Pacific Economic Framework drug trafficking amade MSME gi sector da India na lauriba thaudang asi hena maru oirakpaga loinana ahanba global economy ama soidana ohelakpa ngamlagani haina su Chief Minister gi warol aduna makha tarakle